ꯅꯦꯄꯥꯜꯗ ꯃꯤꯑꯣꯏ 22 ꯌꯥꯎꯈꯤꯕ ꯇꯔꯥ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯀꯟꯇ꯭ꯔꯣꯜ ꯇꯥꯋꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯅꯦꯄꯥꯜꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯈꯛꯅ ꯔꯟ ꯇꯧꯕ ꯄꯦꯁꯦꯟꯖꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯄ꯭ꯂꯦꯟ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:50 ꯆꯠꯄ ꯃꯇꯝꯗ ꯅꯦꯄꯥꯜꯒꯤ ꯄꯣꯈꯣꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯈꯤꯕꯅꯤ꯫ ꯁꯦꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯅꯦꯄꯥꯜꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯖꯣꯝꯁꯣꯝ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10:35ꯗ ꯂꯦꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯣꯈꯣꯔꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 15ꯒꯤ ꯃꯇꯨꯡꯗ ꯀꯟꯇ꯭ꯔꯣꯜ ꯇꯥꯋꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯛꯇꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯗ ꯃꯤꯑꯣꯏ 22 ꯌꯥꯎꯈꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 4 ꯑꯃꯅ ꯏꯟꯗꯤꯌꯟꯁꯅꯤ ꯑꯗꯨꯒ 2 ꯑꯃꯅ ꯖꯔꯃꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯤꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛꯇ ꯖꯣꯝꯁꯣꯝ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯕ ꯑꯦꯌꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯂꯔ ꯑꯃꯈꯛꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯗ ꯖꯣꯝꯁꯣꯝꯒꯤ ꯒꯥꯁꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯃꯥꯡꯈ꯭ꯔꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯊꯤꯅꯕꯒꯤꯗꯃꯛꯇ ꯅꯦꯄꯥꯜꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯦꯂꯤꯀꯣꯞꯇꯔ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫